ꯃꯁꯤ ꯋꯥꯏ ꯐꯥꯏ ꯌꯥꯗꯕ ꯃꯥꯜꯂꯦꯀꯣ ꯗꯤꯞꯕꯂꯥꯌꯨꯅꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯥꯅꯦ ꯃꯩꯇꯩꯅꯦ ꯃꯩꯇꯩ ꯃꯥꯟꯗ꯭ꯔꯕꯣ ꯄꯦꯁ ꯅꯝꯕꯔ ꯀꯩ ꯍꯥꯏꯅꯣ ꯀꯃꯥꯔꯟ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯀꯩ ꯂꯝꯗꯒꯤꯅꯣ ꯈꯃꯥꯔꯟ ꯂꯝ ꯃꯃꯤꯡ ꯂꯣ How can I write in Manipur? That नेटवर्क जा रहा है बार बार ओके बाय बाय अदुगा ꯅꯪ ꯃꯩꯇꯩ ꯑꯣꯏꯔꯒ ꯀꯩꯅꯣ ꯃꯃꯤꯡꯁꯤꯅ ꯗꯦꯕꯂꯥ ꯌꯨꯝꯅꯥꯝ ꯍꯥꯏꯔꯒ ꯑꯥꯏ ꯑꯦꯝ ꯌꯪ ꯕꯣꯏ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯀꯔꯤ ꯂꯝꯗꯩꯅꯣꯕ ꯀꯗꯥꯏ ꯋꯥꯏꯗꯩꯅꯣ ꯍꯥꯏꯕ